Panam Pauxi, Tender Maroi Paumana, Nagasin Gihak phangdriphaoba Keidaonungda Mai leiduna chelloi NSCN Government of the People's Republic of Nagaland JPRN gi Nifugumangarak Super Republic Day gi Thoramasi Nagaland gi Hebron the Labor Council Headquarter CSQ the Pantokre Thoramga Mari leiduna NSCN gi President Q Tukuna Fundokibda Ngasigi Yaipuraba numid as Nagasingi Puari the Yamna Marueba numidamani, Asigumba Puari wherever numid as Sibo Equina, Palantover Iruinana, Equigi, Constitution Lady Masak Tolava Bilu Dusu, Equina Ningsing but Matotai, Equigi, Constitution Nagasingi Tazavamadi, historical amasum, political right ki Kudamoidi. Maramisna Nagasing Hakidam Lanting Hiba Matwai could craba, Maribak Ning but a wissing Mapamda, Ikaikumnaba Pamtoi, Maribak Ning Balusing Basingamati, Ishona, Bibiram Lava, Equigi, Pang Pam Topa, Hakadu, Pang Nabugidam Equigi Piralgi, Benner Makada, Lanting Hiba, Mui Punamak Nasi Mirola, Ningsing Maptoi, Equigi Piral and Nagasing the Gikanana Sumunba Ngamloidava. Aikoigi nation amati aikoigi saktam gi matangda punamak takli aikoi puna amatu oina punjin haliba asisu phiral sinani maram sina akoi hauji asuma political courage adu phangnabagi dama khongpham sena lepa matawtai matang sida naga singi hak phangnabagi dama NSCN na Keidaonungda Mai leiduna chelloi amadi serenity tawrai naga singi ningdama phangnabagi dama aikoi puna sangsiminaba matawtari ngasigi Republic Day asina aikoigi Constitution ki lady ba democratic values sing amadi principles sing adu amuk na honana ningsingale naga miyam gi dama kathokpaga loinana manglomda sangsin bangamba oirasanu haina mangna makhata na phongtokhi kanglaipa ki mairadi gi maru eba I pausing khonga saraga manipur top channel gi maikei gi miyam na thamjagi ahanbada sel gi demand gi damak nupi phaba punba tawba kudakta lepkadabani organization Manipur Goina Asuk Lurava Tanpamas the All Kongba Road United Clubs Organization AKRUCO gi Mapam Krada Paisa Dimanga Madi Lena Nupi Phauba Phaba Punba Tawudanatana, Numai Caption Bamadi Maram Kangdana, Tuan but Yum Anidus Numai Caption Duna Aki Kang Puan Migi Tabak Satarakli Basi AKRUCO Yam Hakshin Lobagaloina Awang Watak Kandem Tawhadit. Sholasin High Puba Tang Mangamloid of a Silgi Dimanga Mari Lane and Hawkeeper Mars Kungamapan in Midang the Erengbam Eken Sinha Bamun Kampu Mayalikaigi Luinabi Erengam Ongbi Sunibala Debibu Mayum the Gipadana Puraga Lambi the Makong Mayada no way round Anikra Capsulaga Hadok Lamba C AKRUCO Yabangam Yum Palavin Piama Bupad Hector Puba see me they kunite another Batabamani Maramasina Siguma Tawong Simakatana Satadarabasu Apple Torkli Solasina Makatari Badi, Karigumba, Asigumba, Lebak Masata, the Tawong Singer Simakasa Taraglavadi, organization in the Yang do to mean later play, Loinana, Kongba Ketri Laikai, Karkong the Leba, Kamnam, Bizoi Apokpa, Lake Hidraba, Kamnam, Karl Singer Hausi Youth Guidance Club, Kongba Ketri Laikagi, Vice President Wediba Madi, Tangana Leba, Pangambam, Ongbi, Sanazawi, Mapuroiba Lake Hidraba, P, Sanamasagi, Yum Ani Asida, no way round Amamam Capsulamba, Sikanana Karigi, the Mokta Capsulamba, no high Atumatamda, Sangdorakadabani, Asuguma Yumlakta, no may capsule, make it Habas, Yamna Wakal Yaw the Batawoni, Tawong Simakatana, organization Sigi area, Satanaba Sukangalakli, Karigumba. Sen Kaiga Mari Lena Mipami Pun Amadi, Yumlak to no my capsin Begi Tawong Si Makatana Sataraglavadi, organization Makatana, Lamda Masigi Prazamiam Guloin Akan Bawarep Sing Laura Kanihanesu, Kangalakli Atopapa Omana, Gari Amana Tomzelakwadigi, Gari Tarukrom, Akaito Tokre Nasinung Til Pungonga Makairam Taba Matam Tidim Lambi Paringi, Little Flower School Maya Werapna, Tata Harrier Amana, Yang Natrolaga. Mamang Tangba Gari that Tomzilakwadigi, Matang Tomgaina Vadigi, Gari Tarukrom, Aso Apanangre, Gari Singadugi Manu School Ben Amas Sopagi, Madura Tonglakpa, Mahiroi Angankra Aso Apanangre, Paushina, Nasinung Til Nong Suringi, Maradur, School Suti Tanarakagi, Matamoven, Tidim Lambigi, Sarukta, Gari Yamnasin Bahabatuki, Sarah Sita Tata, Harrier Ramana, Kana Tarolaga, Mamang Tangba Gari that Tombadigi, Matang Tomzina Vadigi, Gari Singadu Sokibani. Solaba Gari Singadugi Manunda, Skongi, Bhakti Vidanta,
Institute Mission Higher Secondary School gi mahiroising tongba ben asigi maning thangba sarukta thomjilakpadagi madura tolakpa mahiroi khara asu apanangki khudakta manakta leiba miyoisingna ambulance kauduna asokpa miyoising adu Imphal gi hospital puduna layengsa thaki haidi atopa pawmana NIA na kedarahum phakibada khanghogdi haiba CM Biren matik zadaba CM ni phamthadu hairok maira paibi Handak India lenga ka tangdu leitabi ki wari sanariba peace talk agreement Manipur gi lahulup ama oiriba pambaina lusingba UNLF ki Chief of Army Staff sidaba mapu allies thoiba Chief Intelligence ingba amadi kadar amaga puna makhoi uhum NIA na phakibada Manipur lenga ta kariyamata khangalamde CM oiriba mahak khangalamde hairiba lamdamasi ki CM Biren matik zadaba CM ni pham thadok piro haina hairo apunba maira pai bina phongdorakli NIA na kadar uhum phajin khiba du yaning daba phongdok paga loinana makhoi uhum condition yauduna thadura o haina hairok ta masing yamlaba maira pai bisingna maira gi khongsat ama satpaga mari leinana hairok apun maira pai bigi mahut silaga lup asigi secretary ningthaujam ritana mathaki wapamasi pawmisingna phongdok khibani hairok apun maira pai bigi convener thoksam ongbi sandarani na khibada tangdu leita bigi khuyek pinari bi isa sing NIA na phajin khiba si mama oibisingna yamna nungai jade Hausik lamdam asigi miyam asi siba sang anigi langdaida leiribani lamdam asi mai hauna saklibani phibam asida isa singa si yaudana mama oibisingtana isagi iraiba khulngak sapangamloi athuba matamda NIA na phajin kibi isa sing condition amata yaudana thadopiro laingak na ngammi haibagi matagung khulngak liba isa sing phajin kiba sina lamdam asigi mama oibisingda hena khorang khosauna hale lamdam asi ing butsikpa phibamda hanjinna ba laingak na thorang lokhatlo phajin khiba sing thadok pirau haiki hairo apun ma maira paibe masum hairo apun ba club ki thaumi sing na sillaga sakhiba maira gi khongsat aduda NIA na phajin khiba isa sing condition amati yauduna atuba matamda thadorakadabani NIA gi thawong yaningde khulngak pa phaba yaroi makhatana khulngak pa phajin bigi thawong sathabi yaroi habene singba khulauk sing su lakhi amaromda waithau kyam khunogi club taraga nipan gi apun ba lup ama oiriba mitei community join Coordinating Committee na silaga Apex Body isna kuanba mafam singna su NIA na kadar uhum phajin khiba yaning da ba phongdoktuna yamlaba maira pai bising maira gi khongsa sakhi amaromda pambaina lusingba UNLF gi miyo uhum athubu matamna thadokadabani haina lilong kendra gi manungsana leiriba oinam songbum apunba maira pai bilupna sinduna oinam songbum gi akoibada maira gi khongsa sakre Mairagi khongsat aduda saruk yakibi imasingna phongdokhibada India government ka santigi wari sanaba thorang tawduna leiriba pambaina lusingba UNLF ki army ship sidamama pu yauna lup asigi kadar ahum NIA na phajin kiba thawong asi yaningde phajin kiba miyoi sing adu condition amati yauduna thadokadabani kariguma thadoktrabadi maira paibi imai bel singna akan makongjang sangsingani NIA gi thawong yaningde peace talk ki wantok lehalu we want peace haiba khulau kya sulakhi Aten mapaukhra Kaisampat Kaisam Lekai the Wakat Mipam Satakri Political Dialogue Kaihandanaba Phakiba UNLF ki Kadar Sing Atubumatamna Thadu Uhaiba Banner gi Makhada Ngasi United Clubs Organizing Ward number 9 Kaisam Thong AC na Sinduna Kaisampat Kaisam Lekai Community Hall Wakat Mipam Satakri Wakat Mipam Government should not sabotage political dialogue Peace talk Toribising Pabiyaroi UNLF ki lusing bising atupu matamna thadokadabani NIA gi makhada Manipur government leirabra haibana singba record sing sijanaki wakat mi pamadura saruk yakibi Guru Mayum Ongbi Lai Mayum Sant Devina phongdokhibada Bharat Sarkar gi suda leiriba peace talk tawnariba UNLF ki kadar sing phakhiba sing adu thadokpirau haibana singba wafam kya phongdokhi atopa pawmana Maipunna Jenims Hospital da Irikse nasa singgi ima nangi damakni mingthonba blood donation camp pangthokre United We Stand maitei khoi punsinsi maipun WhatsApp group na Jenims Hospital gi blood bank samnaraga lamdam sida thokliba lana sina maram oiraga asu apan yorakpa madi atai aruba anaba kya gi layengbra kharadang oirabasu mateng pangbi wakhalonda Jenims blood bank ta voluntary blood donation camp ama pangthokre Kemasida nupa amada nupi puna donor kuntrag ni twin EPK Kemasida lamdam sigi saknairaba saisakba naba volcano Ranbir Thauna amadi Sadananda Hamom ahum suba kem mafamda laktuna blood donor singbu puni thokhi United We Stand mite khoi punsinsi group asigi
Senior Advisor Rajendra Pangambam, KK Wehangbam, Tonjam Somorjit Wehangbam Frapuro, Wehangbam Rojit, Sores Bobo Kundrakpam Khoimu, Yaipabamadi, Malemngan Manasingba active member Kiasu Sharugyaki, Atopapa Omana, CLK gi kumsi segi foundation day gi thoram pangthok laroi sei khuding gi March kunga matoi de pangthok tuna lakpa sanura lamjinglen kanglaipak CLK gi foundation day gi thoram ngasi sei esi gi oinadi leba si gi oidiba phiba masina maram oiraga pangthok laroi haina lup asina thadorakpa sirul amana hairi sholasin hai CLK gi kunthraga matoi suba foundation day na lakpa gi roinana lamdam asigi apunbagi saktam ngakna bkhonabada thawaina ponta pikraba athawbasing amasum aso apan nangkhibasingi mafamda lup asina awang mathakta ikai kumnabu usari haujik thoklibi irang asi atupa matamda loisinduna tangdu leitaba mahuksagi punsida hanjilakpa amadi mangjil thana chokotpa kanglaipak manipur ama oirakpa ngamnaba hotnaminabaga loinana kanglaisa singi punsi nungai yefaba oirasanu haina lamdam asida khundaminariba furu khudimaki mafamda lup asina yepa pauzal pizari haidi Serol sina aroi badahai misa miyabu ngak senbi bahai bisi lenga amagi thaudangni miyabu ngakpi senbi gadoriba lengakna mating thokna thabak tawiduna wabagi pangkhai leitraba misa miyabu momon minok athu bra tamhanana bohona biyu haina su lup asina lenga ki pungning singsilakli loisilakpo ina kanglaipa ki mairagi editorial miyamda thamjage nonggi ising mapung phana yoksin haunaba lenga amadi miyamna thabak paikasi Lan marakta oirabasu lan soknariba lanmi sing amadi khunja sing loinana lengak pairiba angam athausingna ising yaudana hingba ngamloi haibasi mayek singna khangnarabasu ising marang kaina phanganbigi thabakti ngasi phawba manipur lengakna lebak miyamga khusamnaduna pekhatpa ngamdri hauzik manipurgi mafam kya da sieliba turel sing pat sing loinana pukri na singba kaya ising kangsilakpadagi miyamna thaknabi ising phangdabagi awaba mayoknaba horakli maduna hauzik kumgi nongsuba horakpa matam asida Nonggi ising asi mapung phana yoksin haunaba manipur lenga amadi miyamna pekhatpa yaba thaurang sing mapung phana pekhatpa sungani maruoina manipur gi laikai khudingna community hall sing loina sanari adubu jingana kupli community hall sing adudagi nongsuba matamna tarakli bi ising adudi yoksinanaba thabak pekhate masi yamna lanmani Maduna community hall gi akoiba sarukta nala haptuna manakti ising tungsinpham water tanki saduna nonggi ising mapung phana yoksinawbu sungani masida sunatana laikai khudimakta jingana kupayum sing nongju tha matamda yumthaktagi tarakliba ising adusu nala ningthina semduna yoksinbegi thabak asi tangai fadaba thabakni khanduna pekhatsi arembada nonggi sing manganba tawgamsi manipurgi laikai khudingda pukri asoba Ikon sing lainariba asisu nongju tha matamda manak nakpa iram khonglam singdagi sentarakpa ising singgi itungpham ohenduna nonggi ising yoksinana bohonasi hairiba thaba asi mai paknabagi damakta laikai da leiriba iram nala sing mochindaba haibasi phatta haudi thadadana yamna taru tanana thamba mafam ohenba tai laibak thibring asigi mirol asina turel sing pukri sing pat sing amadi iram nala singbu karisu leitana khanduna amora kai haibadi phatta haudi Hontafam oina lawbagi hainabi ama leiri masina maram oiduna pat turel amadi pukri na singbada tunglibi ising asi apabi ising oina sejinabi yadabagi awaba mamayoknaduna lakli panama asigi mathakta ngasigi mirol asina singda hauba upambi sing loinaiba leitana yanthalakpa laikai khungang singdasu upal wapal thabagi hainabi leiraktaba kaya asina ayinga sagi khalda yamna sauna akaiba pirakpadigi matam sana nong suraktaba Nong suba tarabasa mapung phana suraktabadigi isingi awabasing asigi mirol sina khamthengna mayoknarakpani maram asina kumgi nong taba horakpa sida lengana anawba thausil thaurang kya pekhatuna nonggi ising mapung phana yoksinana bo honabagi thabak pekasi loinana miyamna su hairiba nonggi ising yoksinabagi hiramda mai unsinduna isingi awaba mayoknadana ba thabak pekhatpa sungani ado hauzikoinati miyam pau sumatang sa lusinjarage masum miyam puna anawba update ngaiminasi